ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯦꯟꯕꯅ: ꯉꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯩꯃꯅ: ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯕꯅꯤ, ꯏꯃꯥꯅ ꯊꯤꯔꯒ ꯊꯝꯕꯤꯔꯝꯂꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯣꯡꯃꯇꯁꯨ ꯏꯃꯥꯒ ꯅꯄꯥꯕꯨꯡꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯁꯤꯅꯦ꯫ ꯑꯍꯦꯟꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯣꯜ-ꯂꯤꯛ ꯂꯪꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯔꯤꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡꯁꯦ ꯂꯪꯈꯥꯏꯔꯤꯕꯅꯣ ꯏꯕꯨꯡꯉꯣ? ꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯀꯅꯥꯅ ꯆꯥꯅꯒꯦ? ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ, ꯑꯔꯩꯕ ꯍꯦꯟꯖꯥꯡ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯆꯥꯒꯗꯧꯔꯤꯒꯦ? ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯆꯥꯕ ꯌꯥꯗꯕ ꯍꯦꯟꯖꯥꯡꯂꯣ? ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ರೋ ꯍꯪꯒꯥꯝꯁꯦ? ꯑꯩꯒꯤ ꯉꯥꯔ ꯀꯩꯅꯣ ꯊꯣꯡꯂꯝꯕ ꯀꯩꯗꯧꯒꯦ? ꯏꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤꯒꯩ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯍꯪꯒꯥꯝ ꯊꯣꯡꯂꯝꯂꯕꯗꯤ ꯂꯪꯈꯥꯏꯕꯒ ꯅꯠꯇꯦ, ꯀꯥꯎꯕ ꯑꯃꯁꯨ ꯌꯥꯎꯗꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯦꯟꯕ ꯂꯪꯈ꯭ꯔꯤꯕ ꯀꯣꯟꯁꯤꯡꯗꯨ ꯑꯃꯨꯛ ꯃꯈꯣꯡꯅ ꯀꯥꯎꯈꯤ꯫ ꯂꯩꯃ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯌꯥꯏ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯉꯝꯗ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯀꯔꯤꯁꯨ ꯂꯦꯝꯕ ꯅꯠꯇꯦ꯫ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ? ꯑꯩ ꯇꯥꯅꯤꯡꯗꯦ, ꯅꯣꯏꯅ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯆꯥ ꯄꯣꯛꯂꯕꯗꯤꯅꯦ, ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯀꯩꯗꯧꯕꯒꯤ ꯄꯣꯛꯂꯝꯂꯤꯕꯅꯣ? ꯉꯥꯡꯂꯛꯀꯅꯣ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥ ꯊꯣꯡꯒꯗꯕꯅꯤ, ꯊꯣꯡꯗ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯍꯦꯟꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥ ꯂꯩꯃ ꯃꯆꯥꯅ ꯆꯈꯥꯏꯔꯝꯂꯤꯕꯗꯨ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯂꯩꯃ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯂꯛ ꯑꯣꯏ ꯍꯥꯏꯕ ꯃꯃꯥ ꯑꯩꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯀꯣ꯫ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ? ꯂꯩꯃ ꯆꯈꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ, ꯂꯩꯃ, ꯀꯔꯤ ꯇꯧꯔꯦ? ꯀꯩꯅꯣ ꯆꯥꯛ ꯍꯩꯗꯣꯛꯂꯤꯔ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯡꯕ ꯑꯁꯤꯗ ꯍꯪꯒꯥꯝ ꯄꯛꯂꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯗꯕꯒꯤꯗꯃꯛ, ꯑꯄꯥꯝꯕ ꯄꯤꯗꯕꯒꯤꯗꯃꯛ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯃꯆꯥꯅꯨꯄꯥꯅꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯆꯠꯈ꯭ꯔꯦ, ꯁꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ, ꯀꯔꯥꯏꯗꯅꯣ ꯈꯪꯗꯦ꯫ ꯌꯥꯔꯦ, ꯀꯣꯜ-ꯂꯤꯛꯁꯤꯡꯁꯦ ꯐꯦꯡꯗꯣꯛꯂꯨꯔꯣ꯫ ꯃꯥ ꯍꯜꯂꯛꯄꯒ ꯑꯩꯅ ꯇꯧꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯗꯧꯔꯤꯅꯦ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯌꯥꯔꯦꯁꯦ, ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ꯫ ꯑꯩꯁꯨ ꯀꯣꯟꯁꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯥꯒꯤ ꯃꯊꯧ ꯇꯧꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯀꯔꯤꯅꯣ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯨꯒꯦꯅ ꯆꯪꯈ꯭ꯔꯒ ꯌꯥꯝ ꯁꯥꯎꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯐꯝꯂꯒ ꯋꯥ ꯑꯃꯇ ꯉꯥꯡꯗꯕ ꯃꯈꯩ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯑꯍꯦꯟꯕꯅ, ꯏꯇꯥꯎ ꯊꯦꯝꯕꯨꯡ, ꯁꯥꯎꯅꯤꯡꯗꯅ ꯆꯥꯛꯀ ꯂꯣꯏꯅ ꯂꯪꯈꯥꯏꯔꯝꯂꯒ ꯂꯥꯛꯂꯕꯅꯤ, ꯆꯥꯛꯀ ꯆꯥꯔꯛꯇꯦ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯥꯛ ꯂꯪꯈꯥꯏꯔꯝꯂꯤꯕ? ꯍꯪꯒꯥꯝꯗꯨꯕꯨ ꯍꯤꯟꯖꯥꯡꯅꯤꯅ ꯊꯣꯡ ꯂꯩꯔꯝꯃꯤ, ꯑꯗꯨꯗꯗꯤꯅꯦ ꯂꯣꯏ ꯂꯪꯈꯥꯏꯔꯝꯕꯅꯤ꯫ ꯅꯨꯡꯁꯤꯗꯦ, ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯆꯥ ꯀꯩꯗꯧꯕꯒꯤ ꯑꯣꯏꯔꯝꯂꯤꯕꯅꯣ ꯈꯪꯗꯦ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯏꯃꯥ ꯏꯄꯥꯁꯤꯕꯨ꯫ ꯀꯩ ꯋꯥꯅꯣ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ? ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯁꯨ ꯉꯥꯎꯏ, ꯂꯥꯡꯏ, ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯏꯃꯥ ꯃꯈꯣꯏꯅꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯀꯔꯤꯗ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯃꯆꯥ ꯑꯩꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤ, ꯑꯩꯒꯤꯗꯤ ꯅꯣꯡꯃꯇ ꯄꯤꯗꯦ, ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯍꯦꯟꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯇꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯟꯊꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯃꯥꯒꯤ ꯏꯃꯨꯡꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏ꯫
ꯅꯣꯡꯃ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ ꯆꯔꯥꯗꯕꯨ ꯍꯦꯟꯗ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯅꯤ ꯃꯔꯝꯁꯤꯅ ꯑꯍꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯍꯦꯟꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯕ ꯉꯝꯗꯦ ꯃꯁꯤꯅ ꯑꯍꯦꯟꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯗꯦ ꯊꯦꯝꯕꯨꯝꯅ ꯐꯔꯤꯁꯦ ꯈꯜꯂꯨꯔꯅꯨ ꯅꯪ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯆꯥꯔꯣ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯍꯧꯕꯅꯤ ꯑꯩꯗꯤ ꯆꯥꯔꯔꯣꯏꯅ ꯂꯩꯔꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯅꯪ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯊꯦꯝꯕꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯍꯦꯟꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯍꯥꯏꯔꯒ ꯍꯧꯒꯠꯂꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯊꯦꯝꯕꯨꯝꯒ ꯆꯥꯛ ꯆꯥꯕ ꯆꯠꯈꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯥꯏꯖ ꯂꯩꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯂꯦꯝꯕꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯇꯥ ꯂꯥꯏꯖ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯪꯆꯥꯛ ꯆꯥꯛꯍꯧꯕꯅꯤ ꯆꯪꯉꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯆꯪꯖꯔꯨꯈꯤꯒꯦ ꯍꯣꯏ ꯂꯦꯝꯕꯤꯅ ꯃꯤꯒꯤ ꯃꯆꯥꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯗ ꯉꯥꯏꯔꯦꯗ ꯊꯕꯛ ꯐꯗ꯭ꯔꯤꯕꯁꯤ ꯁꯤꯗꯕꯨ ꯄꯂꯦꯝꯅ ꯆꯟꯗꯥꯅꯨꯕꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯂꯥꯏꯖꯅ ꯍꯩꯃꯥ ꯅꯪ ꯑꯣꯏꯔꯦ ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯂꯣꯏꯔꯦꯍꯦ ꯏꯃꯥ ꯊꯔꯣꯅ ꯏꯇꯥꯗ ꯆꯟꯗꯥꯅꯨꯕꯤ ꯀꯥꯏ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯕꯦꯝꯃ ꯑꯩꯒꯤ ꯃꯥꯡꯗ꯭ꯔꯗꯤ ꯍꯥꯏꯗꯦꯗ ꯑꯗꯨꯅ ꯅꯪ ꯂꯩꯕꯒꯤ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕ ꯉꯥꯡꯂꯤꯕꯗꯨꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯂꯒ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯉꯥꯡꯕꯝꯁꯨ ꯊꯣꯛꯏ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯂꯦꯝꯕꯤ ꯃꯁꯥꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯔꯥꯏꯕꯛ ꯑꯗꯨ ꯃꯈꯨꯠꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯅꯣꯛꯂꯛꯏ ꯂꯥꯏꯖꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣ ꯏꯇꯥꯅ ꯂꯥꯛꯄꯕꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯑꯩꯁꯦ ꯊꯕꯛ ꯐꯕ ꯈꯤꯇ ꯁꯥꯒꯦ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦꯅ ꯂꯥꯛꯄꯅꯤ ꯏꯇꯣꯝꯗ ꯁꯣꯛꯄꯗꯤ ꯇꯜꯂꯤ ꯅꯪꯒ ꯁꯣꯛꯂꯨꯒꯦꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯊꯕꯛ ꯇꯤꯈꯠꯇꯅ ꯀꯜꯂꯒ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯁꯨꯝ ꯇꯧꯔꯝꯕꯅꯤ ꯁꯣꯛꯂꯨꯁꯤ ꯌꯥꯏꯌꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯂꯩꯇꯕꯅꯤ ꯑꯗꯣ ꯏꯇꯥꯅꯤ ꯏꯁꯤꯡ ꯁꯣꯛꯁꯤ ꯂꯥꯛꯂꯒ ꯄꯨꯜꯗꯤ ꯎꯗꯦ ꯀꯔꯤꯗ ꯁꯣꯛꯇꯣꯏꯕ ꯀꯩꯅꯣ ꯍꯦ ꯅꯨꯄꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯥꯎ ꯄꯨꯜꯗꯣ ꯄꯥꯏꯔꯛꯑꯣ ꯍꯥꯏꯔꯣ ꯃꯄꯥꯟꯗ ꯊꯅꯝꯂꯤꯕꯅꯤ ꯏꯍꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯨꯜꯗꯣ ꯄꯨꯊꯣꯔꯛꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯐꯒꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯅꯔꯒ ꯆꯠꯂꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥ ꯅꯪꯁꯨ ꯅꯣꯏꯒꯤ ꯌꯨꯝꯈꯝ ꯂꯩꯔꯤꯗꯨꯗ ꯐꯤ ꯍꯧꯔꯒ ꯁꯥꯋꯣ ꯅꯪꯒꯤ ꯑꯣꯏꯅꯕ ꯏꯃꯥ ꯊꯔꯣꯏꯅ ꯀꯔꯤꯁꯨ ꯂꯧꯔꯣꯏ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯧꯅ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯁꯨ ꯌꯨꯝ ꯄꯥꯅꯤꯡꯂꯛꯀꯅꯤ ꯑꯋꯨꯟꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯅꯤꯡꯂꯛꯀꯅꯤ ꯐꯤ ꯁꯥꯔꯒ ꯁꯦꯟ ꯇꯥꯜꯂꯁꯤꯔꯥꯅ ꯑꯗꯨꯕꯨꯅꯦ ꯈꯟꯕꯈꯛ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯍꯦꯛꯇ ꯇꯟꯁꯤꯜꯂꯛꯄ ꯃꯁꯤꯗꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯔꯣꯒꯤ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯗꯒꯤ ꯆꯟꯗꯥꯅꯨꯕꯤ ꯍꯥꯏꯅ ꯇꯥꯔꯤꯕꯁꯤ ꯃꯇꯥꯒꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯝꯂꯒ ꯀꯥꯔꯟ ꯌꯥꯎꯔꯛꯄꯗꯨꯗ ꯂꯥꯏꯖ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯃꯇꯥꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯔꯦꯗ ꯀꯔꯤ ꯋꯥꯇꯥꯅꯣ ꯁꯤꯕꯣ ꯏꯃꯥ ꯀꯥꯏꯅ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏ ꯊꯔꯣ ꯀꯥꯏꯅꯒ ꯏꯇꯥ ꯅꯪꯁꯤꯗꯤꯕ ꯀꯥꯔꯟꯒ ꯇꯨꯔꯟꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤꯀꯣ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯇꯝꯃꯨ ꯏꯁ ꯅꯪꯗꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ ꯑꯩꯒꯤ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯒ ꯈꯪꯉꯤꯅꯤ ꯃꯃꯥꯡꯒꯤ ꯇꯥꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯏꯇꯥꯅ ꯎꯊꯛꯇ ꯍꯩꯅꯧ ꯍꯦꯛꯄ ꯀꯥꯍꯜꯂꯒ ꯏꯇꯥꯅ ꯎ ꯑꯗꯨꯕꯨ ꯅꯤꯛꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯁꯥꯗ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯕ ꯅꯪꯍꯧꯗꯗꯅ ꯎꯊꯛꯇꯒꯤ ꯀꯦꯜꯂꯛꯄꯗ ꯃꯈꯨꯠ ꯌꯦꯠꯇꯣ ꯇꯦꯛꯑꯦꯅ ꯍꯥꯏꯅꯩ ꯍꯥꯏ ꯏꯁ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯔꯦ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯨꯗꯦꯛꯄꯤꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯃꯄꯥꯗꯣ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯑꯩꯁꯤꯕꯨ ꯑꯋꯥꯊꯕꯤ ꯂꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯒ ꯅꯨꯄꯥ ꯁꯥꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯆꯥꯅꯨꯄꯥ ꯑꯄꯪꯖꯥꯎꯗꯣ ꯎꯊꯛ ꯀꯥꯍꯜꯂꯒ ꯂꯦꯝꯕꯤ ꯑꯩꯅ ꯎꯋꯗꯣ ꯅꯤꯛꯈꯥꯏꯕꯅꯤ ꯍꯩꯅꯧ ꯍꯦꯛꯄ ꯀꯥꯈꯤꯕ ꯑꯉꯥꯡꯗꯨꯁꯨ ꯍꯩꯅꯧꯗꯨꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯀꯦꯜꯂꯛꯑꯦꯗꯅ ꯈꯣꯡꯐꯝ ꯆꯥꯗꯕꯗꯤ ꯍꯥꯏꯔꯔꯣꯏ ꯈꯨꯠꯐꯝ ꯆꯥꯍꯧꯗꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯨꯡꯃꯥꯟ ꯍꯦꯛ ꯑꯣꯟꯅꯈꯤꯕꯅꯤ ꯁꯤꯕꯨ ꯑꯩꯅꯔꯣ ꯎꯊꯛꯇꯒꯤ ꯀꯦꯜꯂꯛꯑꯦ ꯍꯥꯏꯔꯗꯤ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯇꯥꯔꯛꯎꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯈꯨꯠꯅ ꯍꯥꯟꯅ ꯂꯩꯕꯥꯛꯇ ꯅꯝꯃꯤꯅꯦ ꯃꯈꯣꯡꯗꯨꯅ ꯀꯣꯟꯅ ꯂꯩꯕꯥꯛꯇ ꯇꯥꯏ ꯃꯄꯥ ꯅꯨꯡꯁꯤꯗꯕꯅꯤꯅ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯂꯦꯝꯕꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯊꯥ ꯂꯦꯝꯕꯤ ꯑꯩ ꯅꯪꯁꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯁꯦ ꯕꯨꯠꯂꯣ ꯍꯤꯡꯆꯥꯕꯤꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯌꯧꯔꯦ ꯏꯁꯤꯡ ꯁꯣꯛꯂꯁꯤ ꯑꯩ ꯁꯣꯛꯂꯛꯀꯦ ꯅꯪꯕꯨ ꯁꯣꯟꯖꯕꯤ ꯑꯩꯒꯤ ꯏꯇꯥꯅꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯃꯨꯛ ꯌꯨꯡꯈꯤꯅꯤ ꯌꯨꯡꯉꯣꯏꯍꯦ ꯅꯪꯁꯨ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯍꯜꯂꯛꯂꯝꯃꯤ
ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯃꯤ ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯖꯥꯠꯂꯅꯤ ꯃꯁꯤꯕꯨ꯫ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯍꯦꯟꯕ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯥ ꯊꯣꯏꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯥꯁꯦ ꯊꯣꯡꯒꯥꯟꯗ ꯆꯠꯂꯛꯏ, ꯑꯩ ꯆꯪꯂꯝꯂꯒꯦꯀꯣ, ꯆꯪꯃꯤꯟꯅꯔꯛꯑꯣ ꯅꯃꯥꯅꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯌꯨꯝꯁꯤꯗ ꯏꯃꯥ ꯄꯥꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯣ? ꯅꯣꯏꯅ ꯀꯔꯤꯒꯤ ꯑꯩ ꯉꯥꯏꯔꯝꯃꯣ ꯍꯥꯏꯒꯦ? ꯅꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯍꯩ ꯀꯔꯤꯅꯣ? ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯅꯪ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯍꯥ ꯏꯆꯥ ꯅꯪꯒꯤꯗꯃꯛ ꯉꯥꯡꯕꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯣ ꯀꯔꯤꯅꯣ? ꯑꯩ ꯅꯣꯏꯅ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ꯫ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯇꯨꯝꯗ ꯑꯣꯏꯔꯗꯤ ꯇꯨꯝꯃꯨꯔꯣ, ꯑꯩ ꯆꯪꯉꯦ꯫ ꯑꯍꯦꯟꯕ ꯃꯃꯥꯗ ꯕꯦꯕꯥꯔ ꯂꯩꯇꯅ ꯉꯥꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯂꯩ ꯃꯃꯥꯁꯨ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯋꯥꯏꯗꯤ ꯃꯆꯥ ꯑꯣꯏꯕꯅꯤ꯫ ꯃꯆꯥ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥꯗ ꯊꯛꯈꯥ ꯈꯪꯗꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯇꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄꯦꯟꯕ ꯉꯝꯂꯣꯏ꯫ ꯃꯆꯥꯅ ꯃꯃꯥ ꯃꯄꯥꯅꯤ ꯈꯪꯗ ꯉꯥꯡꯂꯝꯂꯤꯕꯗꯨ ꯃꯆꯥꯕꯨ ꯋꯥꯔꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯅꯤ ꯑꯍꯤꯡꯅꯤ ꯍꯥꯏꯗꯨꯅ ꯐꯥꯊꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯥꯡꯅꯔꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯃꯥ ꯌꯥꯔꯦꯗꯣ, ꯍꯌꯦꯡ ꯑꯩ ꯅꯆꯥꯅꯨꯄꯥꯁꯦ ꯋꯥ ꯍꯩꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯥꯎꯅꯤꯡꯂꯤꯕ, ꯑꯩꯈꯣꯏꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩ ꯐꯔꯛꯂꯣꯏ꯫ ꯃꯩ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 4 ꯐꯥꯔꯕ ꯐꯥꯎꯕ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯅꯦꯝꯅ ꯅꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ, ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯂꯥꯏꯐꯝ ꯀꯌꯥꯗ ꯈꯨꯔꯨꯝꯖꯗꯨꯅ ꯅꯤꯖꯈꯤꯕ ꯏꯆꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯅ ꯎꯍꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯄꯥꯡꯒꯜ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯍꯩ ꯃꯃꯥ ꯃꯗꯨꯗ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ, ꯄꯣꯊꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯋꯥꯅ ꯑꯗꯨꯃꯛ ꯄꯣꯊꯥꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯕ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯋꯥ ꯈꯔ ꯉꯥꯡꯅꯁꯤ꯫ ꯑꯍꯦꯟꯕꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯔꯤꯅꯣ? ꯏꯆꯥꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕꯒꯤ ꯇꯧꯔꯤꯕꯅꯣ? ꯑꯗꯨꯒꯤꯔꯣ ꯅꯣꯏꯅ ꯑꯩ ꯍꯧꯗꯣꯔꯛꯂꯒ ꯋꯥ ꯉꯥꯡꯅꯁꯤ ꯍꯥꯏꯔꯤꯁꯦ? ꯃꯁꯤꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯒꯦ? ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯗꯅ ꯇꯨꯝꯈꯤꯕ ꯅꯪ ꯀꯅꯥꯗ ꯆꯥꯛ ꯆꯥꯒꯦ? ꯀꯅꯥꯗ ꯂꯩꯒꯦ? ꯑꯩꯅ ꯆꯠꯄꯗ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯪꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ? ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯅꯦꯍꯦ꯫ ꯏꯆꯥ ꯅꯍꯥꯛꯅ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯑꯃꯥꯡꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤꯕ꯭ꯔꯣ? ꯍꯥ ꯅꯪ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯈꯔ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯊꯤꯔꯛꯂꯅꯤ꯫ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯕ ꯅꯠꯇꯦ, ꯁꯦꯜ ꯊꯣꯛꯄ ꯅꯠꯇꯦ꯫ ꯁꯣꯜꯂꯕ ꯅꯄꯥ ꯑꯩꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯨꯝ ꯄꯨꯔꯤ꯫ ꯏꯆꯥ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯋꯥꯍꯜꯂꯤ꯫ ꯃꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ꯫ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯃꯗꯨꯒꯤ ꯋꯥꯗꯣ꯫ ꯏꯄꯥꯒꯤ ꯑꯍꯦꯟ, ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯋꯥ ꯍꯥꯏꯔꯔꯣꯏ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯣ, ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ꯫ ꯊꯣꯏꯕ ꯃꯆꯥꯅ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯗ꯭ꯔꯕꯗ ꯀꯔꯤꯁꯨ ꯂꯧꯗ꯭ꯔꯕꯗ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯦꯟꯕ ꯑꯃꯗꯤ ꯊꯦꯝꯕꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯏꯅ ꯂꯥꯛꯄꯒ ꯑꯍꯦꯟ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯂꯥꯏꯖꯗ ꯃꯤꯠꯐꯝ ꯍꯦꯛ ꯇꯥꯔꯨꯔꯤ꯫ ꯃꯃꯤꯠ ꯀꯨꯞꯇ ꯑꯍꯦꯟꯕ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯝꯕꯨꯡꯅ ꯀꯧꯔꯛꯏ꯫ ꯏꯇꯥꯎ,
ꯏꯇꯥꯎ ꯍꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯅ ꯀꯩꯝ ꯇꯧꯗꯦ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯅꯕ ꯐꯝꯈ꯭ꯔꯦ ꯑꯍꯦꯟꯕꯅ ꯏꯇꯥꯎ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤꯁꯦ ꯑꯁꯤ ꯏꯇꯥꯎꯅ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯒꯦꯔꯥ ꯑꯣꯏꯔꯣꯝꯗ ꯐꯝꯕꯤꯁꯦ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤꯁꯦ ꯑꯩ ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ ꯏꯇꯥꯎ ꯑꯍꯦꯟꯕ ꯅꯨꯄꯤꯒꯤ ꯈꯨꯄꯥꯛ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯑꯩꯁꯦ ꯅꯪꯅ ꯄꯤꯖꯒꯦ ꯈꯟꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯧꯕꯅꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯏꯇꯥꯎ ꯍꯣꯔꯦꯟ ꯃꯣꯏꯅ ꯃꯌꯨꯝꯗ ꯍꯟꯕꯗꯨꯗ ꯅꯪ ꯍꯥꯏꯖꯧ ꯑꯩꯗꯤ ꯉꯝꯃꯣꯏ ꯐꯔꯦ ꯅꯪꯅ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯑꯣꯏꯔꯁꯨ ꯍꯥꯏꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯦꯟꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ ꯂꯦꯝꯕꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯂꯥꯏꯖꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯏꯖ ꯑꯥꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯤꯡꯖꯨꯁꯦ ꯆꯥꯅꯤꯡꯉꯤ ꯆꯠꯂꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯍꯤꯡꯗ ꯆꯤꯡꯊꯦꯛꯇꯅꯕ ꯑꯣꯏꯔꯝꯃꯣꯏꯍꯦ ꯅꯪꯁꯨ ꯃꯤ ꯁꯨꯝ ꯐꯝꯕ ꯑꯣꯏꯔꯝꯅꯤ ꯏꯇꯥ ꯂꯥꯏꯖ ꯅꯨꯄꯥ ꯑꯃꯁꯦ ꯏꯇꯥꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ ꯌꯦꯡꯒꯦꯔꯥ ꯌꯦꯡꯂꯣꯏꯔꯥ ꯑꯗꯨꯝ ꯂꯩꯖꯅꯤ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯎ ꯆꯥꯔꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯆꯠꯂꯁꯤꯔꯥ ꯍꯣꯏꯁꯦ ꯌꯦꯡꯖꯔꯔꯣꯏ ꯆꯥꯔꯣꯁꯦ ꯑꯝꯇ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯕꯣꯛ ꯄꯤꯁꯛꯇ ꯁꯦꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯍꯦꯟꯕꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯀꯧꯔꯛꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯦꯞꯂꯒ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯏ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯔꯣ ꯂꯦꯝꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯁꯣꯝꯗ ꯊꯦꯝꯕꯨꯡꯅ ꯑꯍꯦꯟꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯏꯇꯥꯎ ꯅꯨꯄꯤꯁꯤꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯗꯤ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯒꯦ ꯂꯦꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯍꯧꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯈꯥꯝꯂꯛꯏ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ ꯑꯍꯦꯟꯕꯅ ꯏꯆꯜ ꯑꯩ ꯁꯣꯝꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯑꯍꯦꯟꯕꯗ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯁꯛꯁꯨ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯣꯏꯕꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯣꯏ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯆꯜ ꯍꯣꯏꯒ ꯊꯦꯡꯅꯔꯤ ꯑꯣ ꯊꯪꯅꯕ ꯈꯨꯟꯁꯤꯒꯤ ꯃꯥꯟꯖ ꯄꯥꯈꯪ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯇꯥꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯆꯟ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯃꯤꯡ ꯍꯥꯟꯅ ꯈꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯪꯗ꯭ꯔꯤꯉꯩ ꯅꯣꯏꯒꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯑꯣ ꯑꯩꯒꯤꯅ ꯑꯍꯦꯟꯕ ꯀꯧꯖꯩ ꯏꯇꯥꯎꯁꯤꯒꯤꯅ ꯊꯦꯝꯕꯨꯡ ꯀꯔꯤ ꯊꯩꯕꯣꯡꯉꯕ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯁꯣꯝꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯥꯏꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯂꯦꯝꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯊꯦꯝꯕꯨꯡꯗꯤ ꯈꯪꯕ ꯑꯃ ꯍꯦꯛ ꯌꯥꯎꯏ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯃꯅꯥꯁꯨ ꯄꯪꯂꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯃꯤꯡ ꯁꯦꯔꯥꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯃꯥꯒꯤ ꯃꯤꯡꯕꯨ ꯍꯥꯏꯔꯛꯏ ꯊꯩꯕꯣꯡ ꯍꯥꯏꯕ ꯅꯠꯇꯦ ꯊꯦꯝꯕꯨꯡ ꯍꯥꯏꯖꯕꯅꯤ ꯑꯣ ꯑꯗꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯤ ꯏꯇꯥꯁꯤꯒꯤꯅ ꯂꯥꯏꯖ ꯃꯤꯡ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯅꯣ ꯉꯁꯥꯏ ꯀꯩꯅꯣꯝꯃ ꯍꯥꯏꯈꯤꯕꯒꯨꯝ ꯇꯧꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯦ ꯊꯦꯡꯂꯕꯅꯤ ꯑꯍꯦꯟꯕꯅ ꯑꯩꯗꯣ ꯅꯪꯒꯤ ꯏꯇꯥꯁꯦ ꯑꯩꯅ ꯀꯔꯤꯅꯣ ꯋꯥꯗꯨꯕꯨ ꯐꯖꯅ ꯍꯥꯏꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯏꯆꯜꯂꯦꯝꯕꯦ ꯑꯩ ꯅꯪꯒꯤ ꯅꯇꯥ ꯂꯥꯏꯖꯁꯦ ꯑꯩ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯌꯥꯕꯗꯣ ꯃꯍꯥꯛꯅ ꯄꯤꯕꯤꯌꯨ ꯑꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯑꯍꯦꯟꯕꯗ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯑꯩꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯏꯇꯥ ꯅꯪ ꯈꯨꯝꯃꯣ ꯑꯩꯅ ꯈꯨꯝꯕ ꯌꯥꯔꯣꯏꯕ ꯉꯁꯤꯇ ꯊꯦꯡꯅꯔꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯂꯩꯇꯕꯅꯤ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯔꯥꯏ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤꯔꯣꯏ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯈꯟꯖꯔꯛꯈꯤꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯌꯥꯏ ꯑꯃꯁꯨꯡ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯩꯒꯤ ꯈꯨꯜꯁꯤꯗ ꯂꯥꯛꯄꯤꯌꯨ ꯂꯥꯏꯖ ꯑꯍꯦꯟꯕꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯎ ꯊꯦꯝꯕꯨꯡꯅ ꯑꯍꯦꯟꯕꯗ ꯋꯥ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯥꯏꯁꯤꯕꯨ ꯌꯥꯅꯤꯡꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ ꯉꯁꯤ ꯑꯍꯤꯡ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯗꯤ ꯑꯍꯥꯏꯃꯟꯁꯨ ꯈꯟꯖꯃꯟꯁꯨ ꯅꯨꯡꯁꯤꯃꯟꯁꯨ ꯑꯆꯠꯃꯟꯁꯨ ꯂꯣꯏꯅ ꯃꯥꯡꯗꯣꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯏꯇꯥꯎ ꯊꯦꯝꯕꯨꯡ
ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯂꯥꯏꯖꯁꯦ ꯐꯔꯒ ꯑꯣꯏꯔꯕꯁꯨ ꯂꯧꯒꯅꯤ ꯌꯥꯕꯤꯔꯛꯂꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯥꯕꯤꯔꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥ ꯂꯧꯒꯅꯤ ꯅꯨꯄꯥꯁꯦ ꯃꯊꯧ ꯌꯥꯝ ꯐꯦꯡꯂꯦꯗ ꯃꯊꯧꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯌꯥ ꯇꯥꯒꯤꯅꯤ ꯌꯥꯔꯦ ꯅꯨꯃꯤꯠꯁꯦ ꯇꯥꯒꯤꯗꯣꯔꯤ ꯌꯨꯝꯍꯜꯂꯁꯤ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯑꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯃ ꯍꯣꯏꯗ ꯍꯤꯟꯖꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯁꯨ ꯎꯔꯗꯨꯅ ꯀꯧꯁꯤꯜꯂꯛꯏ ꯍꯩꯃꯥ ꯊꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯨꯡꯊꯤꯜꯁꯤꯗ ꯏꯆꯦ ꯂꯩꯃ ꯑꯩꯁꯤ ꯏꯆꯦꯒꯤ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯍꯦꯛꯇ ꯍꯦꯛꯂꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯊꯔꯣꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯅꯣꯛꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯏꯆꯦ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯀꯣ ꯅꯪꯅ ꯍꯦꯛꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯑꯣ ꯊꯥꯔꯕꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯁꯨꯝ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤꯗ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯗꯒꯤ ꯍꯦꯟꯖꯥꯡ ꯈꯔ ꯂꯩꯒꯦꯅ ꯇꯧꯕꯅꯤ ꯍꯌꯦꯡꯁꯦ ꯏꯄꯥꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯏꯪꯈꯣꯜꯒꯤ ꯍꯦꯟꯖꯥꯡ ꯈꯔ ꯄꯨꯒꯦꯅ ꯇꯧꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯗꯤ ꯍꯥꯔ ꯌꯥꯎꯕ ꯑꯣꯏꯔꯝꯂꯗꯤꯅ ꯂꯩꯗ꯭ꯔꯦ ꯑꯩꯅꯁꯨ ꯈꯪꯕ ꯏꯆꯦꯗꯒꯤ ꯍꯦꯛꯇ ꯂꯩꯔꯒꯦꯅ ꯂꯥꯛꯂꯕꯅꯤ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯂꯣ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯏꯕꯥꯅꯤ ꯍꯦꯛꯇ ꯍꯦꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯪꯈꯣꯜꯗ ꯍꯦꯟꯖꯥꯡ ꯍꯦꯛꯄ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯉꯔꯥꯡ ꯂꯥꯏꯖꯒꯤ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯦꯟꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯂꯥꯏꯖꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝꯗ ꯆꯪꯕ ꯐꯖꯗꯦ ꯈꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯍꯦꯟꯕꯅ ꯀꯧꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯗ ꯑꯕꯨꯡꯉꯣ ꯏꯌꯥꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯆꯦ ꯂꯥꯏꯖꯗꯣ ꯅꯨꯄꯥ ꯑꯅꯤꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯉꯥꯏꯍꯧꯋꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯇꯝꯂꯨꯁꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯂꯨꯄꯥ ꯑꯃ ꯄꯤꯌꯨ ꯑꯗꯨ ꯄꯤꯔꯗꯤ ꯑꯩ ꯍꯥꯏꯔꯨꯒꯦ ꯄꯤꯗ꯭ꯔꯗꯤ ꯑꯩ ꯍꯥꯏꯕ ꯆꯠꯄ ꯇꯜꯂꯤ ꯑꯍꯦꯟꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯨꯄꯥ 2 ꯂꯧꯊꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯛꯏ ꯁꯤ ꯏꯌꯥꯝꯕꯅ ꯂꯨꯄꯥ 2 ꯄꯤꯔꯕꯅꯤ ꯆꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯣꯕ ꯑꯍꯦꯟꯕꯅ ꯂꯨꯄꯥ 2 ꯄꯤꯔꯛꯄꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯧꯔꯛꯏ ꯆꯦꯂꯥꯏꯖ ꯂꯩꯇ꯭ꯔꯣ ꯂꯥꯏꯖꯅ ꯀꯅꯥꯅꯣ ꯍꯩꯃꯥ ꯏꯅꯥꯎꯕ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯤꯗꯨꯅ ꯆꯦꯂꯥꯏꯖ ꯅꯨꯄꯥ ꯑꯅꯤꯅ ꯅꯪꯕꯨ ꯉꯥꯏꯍꯧꯋꯦ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯍꯧꯕ ꯎ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯄꯒ ꯂꯩꯍꯧꯋꯦ ꯆꯦꯂꯥꯏꯖ ꯀꯧꯔꯨꯁꯣꯅ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯆꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯥꯎꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯖ ꯃꯇꯣꯝꯗ ꯁꯣꯟꯖꯍꯧꯋꯤ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯥꯔꯦ ꯍꯥꯏꯗꯣꯏꯅꯣ ꯉꯔꯥꯡꯗꯤ ꯎꯕꯗ ꯏꯀꯥꯏꯗꯦ ꯉꯁꯤꯗꯤ ꯏꯀꯥꯏꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯏꯇꯣꯝ ꯊꯣꯛꯄꯗꯤ ꯉꯝꯂꯔꯣꯏ ꯏꯇꯥꯂꯦꯝꯕꯤꯒ ꯑꯣꯏꯅ ꯊꯣꯛꯂꯨꯔꯒꯦ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯔꯒꯦ ꯏꯃꯥ ꯑꯩ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯒ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯈꯣꯏꯁꯨ ꯂꯦꯞꯄꯤ ꯊꯦꯝꯕꯨꯡꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯂꯦꯝꯕꯤ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯦꯗ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯩ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡꯒ ꯂꯦꯝꯕꯤꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯒ ꯑꯍꯦꯟꯕꯒ ꯂꯩꯍꯧꯔꯤ ꯑꯍꯦꯟꯕꯅ ꯁꯤꯗ ꯐꯝ ꯑꯗꯨꯝ ꯂꯦꯞꯂꯗꯤ ꯋꯥꯔꯅꯤꯌꯦ ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯕꯤꯗꯕ꯭ꯔꯥ ꯌꯥꯔꯦ ꯑꯍꯦꯟꯕ ꯂꯥꯏꯖꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯌꯥꯕꯤꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯍꯦꯟꯕꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯥꯏꯖ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯔꯛꯄ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯅꯪꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯈꯟꯕꯗ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯕꯤꯔꯛꯑꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯇꯥꯍꯦꯟꯕꯕꯨ ꯎꯖꯕꯗꯨꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤꯅ ꯃꯃꯜ ꯈꯔ ꯂꯩꯍꯟꯖꯕꯅꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯩꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯌꯥꯊꯣꯔꯛꯄꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯅ ꯄꯪꯌꯥ ꯌꯥꯕꯤ ꯑꯣꯏna ꯈꯟꯕꯤꯈꯤꯅꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯈꯧꯔꯥꯡꯍꯟꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯣꯏꯒꯤ ꯂꯤꯆꯠꯅꯤ ꯃꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯗ ꯐꯊꯍꯟꯕ ꯈꯟꯊꯍꯟꯕ ꯇꯟꯖꯥ ꯑꯃꯗꯤ ꯄꯤꯔꯤꯕꯅꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯏꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯑꯗꯨꯝꯅꯁꯨ ꯎꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯨꯗꯦ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯁꯨ ꯌꯦꯡꯅꯤꯡꯂꯨꯗꯦ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯕꯤꯔꯛꯏ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯃꯤꯠꯐꯝ ꯇꯥꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯗꯣ ꯇꯥꯍꯦꯟꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤ ꯅꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯤꯌꯦ ꯑꯣ
ꯑꯗꯨꯗꯤ ꯇꯥ ꯍꯦꯟꯕ ꯍꯣꯏꯁꯨ ꯌꯨꯝ ꯍꯟꯕꯤꯔꯣ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯌꯨ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯕ ꯐꯥꯎꯕ ꯌꯨꯝ ꯍꯟꯖꯤꯟꯗꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯐꯥꯎꯕꯅꯤ ꯃꯁꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯇꯥ ꯍꯦꯟꯕ ꯍꯥꯎ ꯇꯥꯏꯌꯦ ꯀꯩꯅꯣ ꯎꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯨ ꯂꯥꯛꯂꯦ ꯊꯦꯝꯕꯨꯡꯅ ꯋꯥꯔꯤ ꯂꯣꯏꯔꯕ꯭ꯔꯣ ꯌꯨꯝ ꯍꯜꯂꯁꯤꯔꯣ ꯂꯣꯏꯔꯦ ꯍꯜꯂꯁꯤ ꯂꯦꯝꯕꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯊꯕꯛ ꯇꯧꯒꯦ ꯇꯧꯕꯅꯤ ꯂꯣꯏꯔꯝꯂꯤꯕꯗꯣ ꯐꯩ ꯇꯥ ꯍꯦꯟꯕ ꯇꯥ ꯊꯦꯝꯕꯨꯡꯒ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯍꯟꯖꯈ꯭ꯔꯒꯦ ꯑꯍꯦꯟꯕꯅ ꯍꯣꯏ ꯏꯆꯟ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯏꯆꯟ ꯍꯣꯏꯁꯨ ꯍꯜꯂꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨ ꯂꯦꯝꯕꯦ ꯅꯪ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕꯤ ꯃꯇꯥ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯅꯨꯡꯁꯤꯅꯔꯝꯈ꯭ꯔꯦꯗ ꯍꯦ ꯅꯪꯁꯨ ꯅꯣꯏ ꯑꯅꯤꯗꯪ ꯎꯅꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯁꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯂꯞ ꯊꯣꯛꯄ ꯌꯥꯔꯦꯗꯅ ꯌꯥꯅꯤ ꯅꯪ ꯌꯥꯅꯤꯕ ꯂꯥꯛꯑꯣ ꯂꯦꯝꯕꯤ ꯏꯕꯦꯝꯃ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯤꯁꯤꯗꯣ ꯅꯪꯒꯤ ꯃꯥꯟꯖꯗꯣ ꯑꯥꯗ ꯌꯧꯈ꯭ꯔꯦ ꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯅꯦꯍꯦ ꯅꯪ ꯄꯥꯕꯨꯡꯁꯨ ꯆꯥꯒꯗꯣꯏꯒꯤ ꯇꯧꯍꯧꯔꯕꯅꯤ ꯍꯧꯔꯝꯃꯣ ꯂꯥꯛꯑꯣ ꯊꯣꯏꯕꯅ ꯂꯥꯛꯍꯧꯔꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯗꯨꯕꯣ ꯂꯥꯛꯂꯒꯦ ꯍꯥꯏꯍꯧꯔꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯅꯤ ꯐꯔꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯅꯃꯥꯒ ꯑꯩꯒꯅ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯔꯒꯅꯦ ꯇꯥꯎꯔꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯑꯁ ꯅꯣꯏꯅ ꯍꯦꯛ ꯊꯣꯡꯕꯁꯤꯃꯕ ꯉꯥꯁꯤꯗꯪ ꯊꯣꯡꯕꯗ ꯅꯣꯏ ꯌꯥꯝ ꯀꯥꯏꯔꯗ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯆꯥꯍꯧꯔꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯍꯦꯟꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯤ ꯊꯣꯏꯕꯅ ꯑꯩꯅ ꯁꯨꯔꯒ ꯆꯥꯔꯤꯕꯁꯤꯗ ꯍꯔꯥꯎꯅ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯥꯅ ꯍꯩꯅꯖꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ ꯉꯥꯁꯦ ꯆꯥꯎꯗꯕꯗꯨꯗ ꯍꯦꯟꯖꯥꯡꯁꯦ ꯈꯔ ꯊꯣꯛꯀꯗ꯭ꯔꯅ ꯍꯦꯛ ꯇꯧꯔꯨꯔꯦ ꯈꯟꯖꯤꯜꯂꯨꯔꯅꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯄꯤꯔꯨꯁꯤ ꯍꯌꯦꯡ ꯆꯔꯥ ꯋꯥꯟꯖꯔꯅꯤ ꯃꯃꯥ ꯑꯩꯕꯨ ꯆꯥꯛꯁꯦ ꯆꯥꯈꯤꯗ꯭ꯔꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨꯗ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯀꯩꯗꯧꯒꯦ ꯑꯄꯪꯕ ꯑꯣꯏ ꯇꯧꯔꯤꯕꯅꯤ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯕꯤꯔꯣ ꯊꯣꯏꯕ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯇꯩꯊꯣꯛꯂꯒ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯁꯨ ꯂꯩꯃ ꯐꯤꯖꯤ ꯑꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯑꯍꯦꯟꯕꯅ ꯏꯃꯥ ꯏꯄꯥꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗꯕ ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯤꯗꯅ ꯂꯥꯛꯂꯦ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨꯅꯣꯏ ꯑꯍꯦꯟꯕ ꯃꯁꯥ ꯃꯇꯣꯝꯇ ꯃꯃꯥ ꯃꯄꯥꯕꯨ ꯄꯦꯟꯗꯅ ꯉꯥꯡꯖꯔꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯍꯦꯟꯕ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯣꯡꯃ ꯑꯉꯟꯕ ꯑꯌꯨꯛꯇꯅꯤ ꯂꯥꯏꯖꯅ ꯃꯅꯤ ꯃꯀꯨ ꯑꯅꯤꯒꯤ ꯆꯥ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯈꯔ ꯑꯣꯏꯁꯤꯜꯂꯝꯃꯤ ꯂꯥꯏꯖ ꯃꯅꯤ ꯃꯀꯨꯗ ꯆꯥ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯥꯅ ꯆꯥ ꯄꯤꯔꯤꯕꯗꯨ ꯑꯍꯦꯟꯕꯅ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯏ ꯂꯥꯏꯖ ꯏꯈꯪ ꯈꯪꯅ ꯌꯦꯡꯈꯠꯂꯛꯏ ꯃꯈꯣꯏꯗ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯀꯅꯥꯒꯤ ꯆꯥꯅꯣ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯏꯅꯦꯝ ꯏꯀꯨꯒꯤꯅꯤ ꯄꯨꯁꯤꯟꯈ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯏꯅꯦꯝ ꯏꯀꯨꯗ ꯆꯥ ꯄꯤꯕꯗ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯗꯨꯃꯛ ꯊꯤꯡꯂꯤꯕꯁꯦ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯁꯤ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯔꯤꯒꯤ ꯉꯥꯡꯂꯣꯏꯗꯣꯏꯅꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯈꯣꯡ ꯑꯁꯦ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯅꯨꯡꯁꯤꯕꯒꯤ ꯁꯛꯇꯝ ꯑꯃꯠꯇ ꯎꯠꯇ꯭ꯔꯤꯕꯁꯦ ꯍꯥꯏꯅ ꯊꯣꯏꯕꯅ ꯏꯃꯧ ꯏꯕꯦꯝꯃ ꯇꯣꯛꯎ ꯑꯗꯨꯒꯤꯅꯦ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯅꯕꯅꯤ ꯅꯃꯥꯁꯨ ꯑꯩꯁꯨ ꯆꯥꯁꯦ ꯊꯛꯇꯕꯅꯤ ꯃꯃꯥꯡꯗꯁꯨ ꯆꯥꯁꯦ ꯊꯛꯇꯕꯅꯤ ꯌꯥꯔꯦ ꯑꯗꯨꯒꯤꯅꯤ ꯉꯥꯡꯅꯒꯅꯨ ꯏꯀꯨ ꯏꯕꯨꯡꯉꯣ ꯇꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯃꯈꯣꯏ ꯇꯥꯆꯧꯒ ꯋꯥ ꯉꯥꯡꯅꯈꯤꯒꯦ ꯅꯃꯧꯕꯨ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤꯁꯨ ꯍꯥꯏꯕꯤꯒꯅꯨ ꯑꯍꯦꯟꯕꯅ ꯂꯩꯖꯥ ꯅꯪ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯛꯀꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯅꯪꯕꯨ ꯊꯥꯕꯨꯝ ꯇꯔꯥ ꯋꯥꯅ ꯅꯥꯎꯄꯨꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯍꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯈꯪꯗꯕ ꯃꯈꯩ ꯅꯪꯗꯕꯨ ꯆꯥꯎꯔꯕꯗꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯕꯨ ꯃꯤꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯁꯨꯝ ꯅꯪꯅ ꯉꯥꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗ ꯍꯦꯗꯣꯡꯒꯦ ꯈꯟꯒꯅꯨ ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯗꯦ ꯅꯅꯤꯡ ꯊꯨꯡꯍꯟꯗꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤꯕꯒꯤ ꯁꯛꯇꯝ ꯎꯠꯄ ꯉꯝꯗꯕ ꯏꯅꯦꯝ ꯏꯀꯨꯁꯤꯅ ꯀꯌꯥ ꯋꯥꯔꯝꯒꯅꯤ ꯀꯌꯥꯝ ꯀꯨꯞꯂꯝꯒꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯈꯪꯗꯕ꯭ꯔꯣ
ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃ ꯃꯄꯤ ꯇꯥꯔꯛꯏ꯫ ꯂꯥꯏꯖ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯩ, ꯀꯌꯥꯝ ꯈꯟꯖꯩ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯠꯇꯦ, ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯕ꯫ ꯃꯈꯣꯏꯗꯣ ꯑꯩꯅ ꯀꯌꯥം ꯅꯨꯡꯁꯤ꯫ ꯅꯪꯅꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯄꯥꯕꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯥ? ꯅꯪ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯅꯪꯅ ꯏꯅꯤꯡ ꯏꯀꯨꯗ ꯎꯠꯂꯤꯕ ꯅꯑꯣꯡꯅ ꯇꯧꯁꯦ꯫ ꯍꯌꯦꯡ ꯏꯆꯥꯗꯨꯅ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ? ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯂꯥꯏꯖ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯁꯣꯜꯂꯛꯂꯕꯗ ꯃꯆꯥꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯅꯨꯡꯁꯤꯅ ꯏꯟꯕꯤꯕꯗꯣ, ꯃꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯂꯃꯟꯁꯤꯡꯕ ꯁꯛꯆꯔꯣꯀꯣ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯆꯧꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯏꯅꯦꯝ ꯏꯀꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯑꯁꯨꯝꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯩꯅ ꯄꯥꯝꯗꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ, ꯅꯪꯒꯤ ꯅꯅꯥꯛꯇꯁꯨ ꯂꯩꯔꯣꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯅ ꯍꯜꯂꯛꯄꯒꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯂꯩꯔꯣꯏ ꯑꯩ, ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯂꯩꯔꯣꯏꯒꯦ꯫ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯑꯍꯦꯟꯕ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ, ꯑꯩ ꯂꯥꯜꯂꯤ꯫ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯣ꯫ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕ, ꯅꯨꯡꯁꯤꯕꯤꯈꯤꯗꯕ꯫ ꯑꯍꯦꯟꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯀꯞꯄꯤ, ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯃꯁꯨ ꯀꯞꯄꯤ꯫ ꯑꯍꯦꯟꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯃꯠꯇꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯜꯂꯤ, ꯅꯆꯥ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯅ ꯊꯤꯅ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ, ꯄꯥꯕꯨꯡ꯫ ꯂꯩꯃꯅ, ꯍꯩ ꯑꯉꯥꯎꯕ, ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ ꯍꯥꯏꯒꯦ? ꯃꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯏꯄꯥꯒꯤ ꯑꯍꯦꯟ, ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯪꯒꯤ ꯃꯤꯡꯗꯨ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯀꯧꯕ ꯄꯥꯝꯃꯨꯕꯒꯤ ꯏꯄꯥꯒꯤ ꯑꯍꯦꯟ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯗꯕꯅꯤꯅꯦ꯫ ꯃꯁꯤꯗꯕꯨ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯣꯏꯅꯣ, ꯀꯔꯤꯒꯤ ꯁꯥꯎꯒꯗꯣꯏꯅꯣ? ꯄꯥꯕꯨꯡ, ꯏꯃꯥ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯂꯨꯅ ꯇꯧꯔꯗꯣꯏꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯅꯆꯥ ꯉꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯔꯣꯏ ꯄꯥꯕꯨꯡ, ꯏꯃꯥ꯫ ꯑꯍꯦꯟꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟꯕꯒꯤ ꯏꯃꯨꯡ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫